Miyoiba, Taibang Pansida Lady Miyoiba Kudima, Amaga, Punsiwari Kenedo, Manglano Henning Bakaya Ama, Taibang Oiramba, Ataga, Taibang Oining Bakaya Mana, Manglano Ramba, Wakal, Pukning, Amatoiduna, Tamoy Patasaba, Pam the Miyoiba Lerangatra. Nasi, Longan Bagilo Humbano Minasida, Longanba, Magi Kamanung the Gimachi Linda, Tong Londona Lake. Tongi Wang Mada, Mama, Mapa, Machi, Mokoipuna Tong Tinduna Mabu Tim the Balangi. Pilate Jabada, arrived the Mama Lilanina, Captuna Lauri. Nasi Luhong Pans the Ne, Karigumanang the Pumjabati, Nang, Imab at Pagi Papa do, Pubo you con Pamacha, Atuga Mana. Ikai sida ikai ba pibagi dan dioina aine ai samag yu masimak tadne ingak da thori tudna thawai se thagani ye wahaya da tar male miku kharagi matungda kahagi thong hang dokhre lamngan ba kaptuna mama bu penda na yengam laga thokre adutata mayam do nena tana leinakre masana yada yada luhong phan phamduna Ningol magi ngakshamda kundo pareng hukre. Masana yaninda punshi chuppa. Maga chitminna bagi ayaba pikre. Kainu thangda luhong baloiraduna silamba miyam hanakre. Nganba magi kagi thongjil da lepi. Yusu kharadunate yam khrabani thakribani. Magi marup josna khamba ngamdaba makai thakibani. Asawa pumba yuda taina kibani. Thakchilubana masa phere haina lepi aduga thongdo tapna hangdo tuna changai phamung machi da phamduna leiribi nupi aduda yingningdana yengi aduga makhol chawrap tawba adu ni saga panana phai di hairi asom chumcho yingninggene hairak paduda nupi desu Kiboi lakboi phamungdudagi kumtharakduna nakangi phamungduda changkige tawbaga nganbana amukso haire aduga mana nangana hai bai khongde khongboi suma thawtati aduga nang aigi mangda nangina sakta uttana hona yengningde ba nasakto hamba ai tasengna harpada nangbu yengningde nanbisu lungna hai thakre phamungduda aduga Amukari khala bano khangde phuk hagalaktuna tabli chali leiriba phiyan adu amuk thangduna puraklaga phamung ani gi mayai da phaiduna thami aduga masu tum thakre nupi desu kariso haiba ngamda tumin laiki mathangi numit ayu angan badesu mayam da magi mathaw amamam loina tawnari Ngarang luhongba yahodaba sing lakani haibagi cha dusu kona choba amada oina lonthokre makui bunga kunjogi cha piramlaga nupi edusu chakhumda changlakpada awana pasina duna leiriba manem ibema leilanina nungshina ngarang da laibi mamaubu kokshinbirei la nangi tha abro cha se mamau dusu thakri haina mangak hairai cha thake tawramba lembisu haugatuna manaugi cha kap ama haibire aduga makhoi punna thakminne somdana nganba phamungda upsinduna tumli magi phone lakpa duda hainingdana hagotuna yengi kanano haiduna screen da chongtholiba mingdu ubada hainada amu mobile du langsinki aduga tumbadu makha chathai ngihaki matung mi laknaramba khara pharakpa duaidani Gate lomdagi masayam nanbi saenbi chungpira chabi nupi ama changai aduga dari makhada leptuna yumdugi mi tanaba kore Ima iche mi leibro nganba mina fade ngarang onglakpi mauda tholei aduga icham chamna hare ima manungda leye changbiro yani wahaidu tawaga leplibida thawsada Mana mapusadana imung tamna gam changlei chakhumdagi tholakpi lembina uri thasna mathakagi tawrambadagi chapleptuna lembida yengi iche ama nangsula iro leilani na chakhumdagi hey kanano ni la ibo thasna ni ima haima icha oire ko la olo
ꯁꯤꯗ ꯐꯝꯃꯨ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯦ ꯏꯆꯥꯗꯤ ꯎꯗꯕ ꯀꯨꯏꯔꯦꯅꯦꯀꯣ ꯅꯪꯒꯤ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯗꯤ ꯀꯝꯗꯧꯔꯤ ꯑꯅꯥ ꯑꯌꯦꯛꯀꯗꯤ ꯌꯥꯎꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯉꯥꯟꯕꯗꯤ ꯎꯗꯦꯅ ꯂꯩꯈꯤꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯊꯥꯁꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯔꯛꯄꯗ ꯂꯦꯝꯕꯤꯅ ꯇꯥꯞ ꯑꯣꯛꯈ꯭ꯔꯦ ꯃꯅꯨꯡꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯚꯦꯝꯃ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯆꯥꯛꯈꯨꯝꯗꯒꯤ ꯅꯨꯄꯤꯗ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯏꯕꯨꯡꯉꯣꯗꯣ ꯃꯤ ꯂꯥꯛꯏ ꯏꯆꯦꯅꯅꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯔꯨꯆꯣ ꯅꯨꯡꯁꯤꯅ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯄꯅꯤ ꯉꯔꯥꯡꯗ ꯑꯣꯡꯂꯛꯄꯤ ꯌꯨꯝꯕꯤꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯇꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯌꯥꯏꯈꯣꯝꯕꯤꯅꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯃꯅꯥꯎꯅꯨꯄꯤ ꯑꯃꯒ ꯂꯩ ꯃꯃꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯨꯕꯗꯒꯤ ꯍꯟꯗꯛꯇ ꯐꯒꯠꯂꯛꯄꯗ ꯉꯥꯏꯔꯤ ꯂꯩꯂꯥꯅꯤ ꯑꯃꯗꯤ ꯀꯨꯟꯖꯣꯅ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯃꯥ ꯂꯥꯌꯦꯡꯕꯗ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯈꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕꯤꯒꯤ ꯏꯪꯖ ꯇꯞꯆꯕ ꯎꯕꯗ ꯃꯈꯣꯏꯒ ꯍꯥꯏꯅꯕ ꯇꯥꯅ ꯌꯥꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯌꯥꯏꯈꯣꯝꯕꯤꯕꯨ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯖꯈꯤꯕꯅꯤ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯃꯥꯅ ꯍꯤꯛꯇꯣꯛꯄ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯛꯄ ꯃꯇꯥꯡ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯑꯍꯤꯡ ꯑꯃ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯧꯅꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯄꯥꯎ ꯇꯥꯕꯒ ꯃꯃꯥꯗꯨꯁꯨ ꯈꯨꯗꯛꯇ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯌꯥꯏꯈꯣꯝꯕꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯍꯧꯔꯦ ꯃꯊꯟꯇ ꯈꯨꯗꯛꯇ ꯂꯩꯂꯥꯅꯤ ꯀꯨꯟꯆꯣ ꯂꯥꯛꯇꯨꯅ ꯃꯃꯧꯕꯨ ꯄꯨꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯨꯃꯥꯡꯃꯛꯇꯗ ꯍꯣꯡꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯂꯦꯝꯕꯤꯒꯤ ꯋꯥꯍꯩ ꯇꯥꯔꯕꯗ ꯌꯥꯏꯈꯣꯝꯕꯤ ꯊꯥꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯊꯥꯁꯅꯥꯗꯤ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯆꯤꯟꯅꯗꯨꯅ ꯐꯝꯂꯝꯃꯤ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯤꯕ ꯑꯗꯨ ꯅꯥꯀꯟꯒꯤ ꯀꯥ ꯑꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯉꯤ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯉꯛ ꯈꯖꯤꯛ ꯂꯤꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯒ ꯃꯄꯥꯏ ꯆꯥꯟꯅꯅ ꯃꯅꯨꯡꯗ ꯏꯔꯨꯖꯔꯤꯕ ꯉꯥꯟꯕꯅ ꯑꯆꯣꯠꯄ ꯃꯁꯝꯗꯣ ꯇꯩꯊꯣꯛꯇꯨꯅ ꯂꯩꯊꯣꯔꯛꯄꯒ ꯃꯤꯆꯥꯅꯤ इखंग खंगना ममाई लेथोक्तुना लेप्तुना लेरिङै नाकनदुदा नुपादु लेप्सिले येखुम्बी इखंग खंगना येंगलंबा ममाई लेमाइदा फट नोंथादुना लेख्रे नंगी सिदा कैदौरिबा अइना नंगी नसक्तो एंगोदो लरलकनो हाइब नत्रो चलो येनिंगदे हाइरगा अमुक्तंग याम हाउतना येंगलमलगा हाइरै सक्तो हासिगो हाइरमदुना चंगीगे तौबगा येखुम्बी तपना मी लहावे इनामना कुमओ हाय nghanba yaikhombi da yengi yaikhombi shu wahaido hairamlaga prap prap tholai kadagi asumna matam khara su hojinkhre adubu nganbadi ahongba leite hanagum ayuk nganna thokini ahing thingna hanjilakadi maduda yaikhombi bu uragana yaikhombi bu ngangani chaigini yaikhombi su tuminna ta leigani wahai amata haiba ngamda numitu lembi amadi mama leilani mapa kunjopuna delhi gi hospital amada chatkadabani lembi gi health check up kini madubu airport phawba thilugadabana nganbanani chalamdai mikup yorabada mapa kunjona haire angang siga inthi jana leiminauko nangi nayu thakjilaga ahing thengna halakpado tawgonu phaja phajana leiramu nganba khumde mamai lukthaduna leirami leilani mamaubu nushina yengduna haire bema phajana leiramuko इमा होइसु थुना लागनिदा होइमा बेमा चलुखिगे को लेम्बिना हाइरकनी यैखुम्बी नोइ असमना मखोइना चटखबा मतुंग पुंखाइ मुक लेरगा थासना युमदुदा लाई अदुगा इमुंगदुदा करिसु हाइदा गमगम चंगलक्तुना nganbagi ka tamna kare double bed tuda yaikhumbi chepna hiptuna leirami mi changlakpagi saum phangbada thongchingulda yenglakpada थासना लेपमदुदा इंगंगना हगतुना येंगी नंगदि सिदा कैदौरिबा अइरो होइनि मिगी मतै मनाव लेबा कासिदा थुमिन चंगला इसिबु नंगबो अखलदो खंथाबा ngamdraba करमनु नुपिनो नंगबो थासना nganbगा यामना नकनना लोइनाबा मओंगदा हानना खंगनाबो ओइद्रबसु मपुरोइबो ओइरुबना यैखोमिना खंबनजबनी अदुबु nganbadadi हाइजबा ngamde aduga nupi oiribi thasna gi henjinba mongduda mangasidi machil khajik kanglakpani
Kari, Nangumbi, Lamja Sara Nupi Nangasu, and one of the mine Hayabra. I say, Noge, Nupi later Banupa, Magi Matunda, Sir Nadina, Inaduna later Badi, Masana Hibatabani, Nangina Totuna Hibani. Kari, Kay Hiba, Namujiki Haba. I get on and I want to get okay. Nan Basse, Aigin Agi, Nagadoga Habino. Hidaga Yakombi, Mamada Kupana Tazili, Yakombi, Makajaido, Makotandana, Mapira Chili. Kashu later be Nanguminasu, I wish it to be abra. Tas Nana Sauna Harapani. Matema now Magikada, the min, Leshabinanga Janglido, Tamai the Kaibakong, Migi Suprivacy Hiba, my labany. Migi no babu nangi na haibangamba, nang siba ay napana ubangam gadra. Kari, haha, kari manawazigda. Tabu noke, ha. Kari, matay mana, kari, privacy. Magi maungduda, samsim soundingagduna, tas nabu, kangin intorokpada, kada jangnak bangan bada, tingjinduna tisinki. Nganba, sauna yakumide yangagduna. Kari no taurisha. Yakumbi pakalay. Tas na di lona no kingan ba hunbat aduga amuk toksin adun hare ngan ba ai soikre ai di bab oidaduna ka da janglure aduda ya khomina sum chamna ai bu ka da jangla kanu matung chopai kai banangani hairam khangi aina su soire bane tawrisi mi matai manawi ka da permission yaudana jangluba ai su soire ai ga di nangi sukan kai soibano soide Yakomina oina kule. Panaloina tinaba oirasu. Wado hypernankit. Ngan bana tap octuna. Yare, kangi. Nankanano. Mana kanano hypdo I should wait kangi. Matung Manashigumbasida, I be wayang hunger. Yums the mana jang mama from the Chagbada, I nothing but something. Mana told him but Dawson, Maduda, I na yabapiri. See was is ne, Nankamjil. Tasna, Mapung the Nokje Aduga. Amu magi drama the hore. I am the sweet guy at Orish. Nabani Kanahandore, a yimaramna. You can be a nang on the Saudo, Saul. I the sing a babo hodabani, Hanagumna, Sumkalubani. Sidananga, Laliland, the hybrid matotati. Yumsa, Nangishi Orban. La, Mahada Kumasi. Hiram dina Tawai Sasada, Gado de Gitokre. Tas nasu usitana yingamnaga masu kadu dagi thoki. Hajiktada Yakombi makada pamtaduna kappadi kapning adubu kappasungam mabugning phajinduna leihawi. Asumna numit nini haujinki adubu hanagumna nganbadi ahomba karishu leiramde. Numitu Yakombi lembi amadi leilaniga video call da wari shanarami. Matang jana langan basu kadu changlakpaga video call dagi Yakombigi maning the Sanduna Chatkiba, Ngan Babura did not limbina, Ngan Batana Vakore. Bunga Ngan Baso high paging lay, Wading Ande. Wa Mahagi Janglo Nganba, Yakombigi Pabung Manak Changi Aduga, Karan on Tarap Tauna. Yakombina Pariba mobile screen da, Magi Masak Utana. Kaiwano Yakombi di Pakatre, Aduna, sorting the now in a lady, Ngan Bana Manak Sulapaduda. Asom Nakandagi Limbina Nangi Handaki project ama la e haine Kanan Harino Tas Nana Hairapane Hoi lai Ado ay yaw na haidokre Eh Kaigi Na yu thakbada oina mai unsilage hairo Natteda Ay sum tanbain Ado oiragana akoy bemaga oina Kuminarodana nangido Wahaido tabaga Nupi nupa anima khanging nani Ngaihaktuda Yakombidi hainarakdraduna mamai leithokre Adubu nganbadi sum yengduna lay Karibu khalibano khangde Langanbasi nauna machin tungkhalaiba film star ama khangi Mahak hiram asida miyamna yamna pamne Ahal naha khaidana miyamna pamnaraba artistingi manungda mahaksu amani Adubu mahaki mane Ranina taibang panhek thadokhibaga Mahak nisada laichuba misak ama oirakpani maramdi mahaki mani asi mahagi pumnamak oiduna lakhibani adubu khangaudaba accident amada laikhidabani
ꯃꯅꯦ ꯀꯥꯏꯅꯕꯒꯤ ꯆꯩꯊꯦꯡꯅ ꯃꯍꯥꯛ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯏꯗ ꯌꯨ ꯊꯛꯇꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯥꯡꯍꯟꯕꯅꯤ꯫ ꯃꯅꯦꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯈꯨꯗꯤꯡ ꯊꯥꯏꯅ ꯑꯗꯨꯉꯩ ꯃꯅꯦꯅ ꯃꯥꯕꯨ ꯁꯨꯝꯕꯗ ꯁꯛꯄꯤꯈꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩ ꯇꯣꯏꯅ ꯇꯥꯔꯛꯄꯅꯤ꯫ ꯌꯥꯏꯈꯣꯝꯕꯤꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯉꯥꯟꯕꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯀꯣꯜꯁꯨ ꯀꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯂꯛꯄꯗ ꯊꯥꯁꯅ ꯃꯈꯥꯒꯤ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯉꯥꯟꯕꯁꯨ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕ ꯉꯁꯤꯗꯤ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ, ꯌꯥꯏꯈꯣꯝꯕꯤꯗ ꯇꯞꯅ ꯀꯧꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ ꯑꯝꯇ ꯁꯦꯝꯂꯛꯀꯦꯔꯣ? ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯈꯣꯝꯕꯤꯗꯨ ꯉꯛꯏ, ꯊꯥꯁꯅꯥꯁꯨꯅꯤ꯫ ꯌꯥꯏꯈꯣꯝꯕꯤ ꯃꯉꯛ ꯅꯣꯝꯂꯗꯨꯅ ꯆꯪꯈꯤ ꯆꯥꯛꯈꯨꯝꯂꯣꯝꯗ, ꯑꯗꯨꯒ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ 2 ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯁꯅꯥꯗ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯔꯛꯄꯗꯨ ꯊꯥꯁꯅꯥꯅ ꯂꯧꯕꯗ ꯁꯣꯏꯕꯗꯒꯤ ꯃꯈꯥꯗ ꯍꯩꯖꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕꯤ ꯏꯐꯥ ꯄꯥꯈꯠꯅ "ꯑꯩꯃ, ꯑꯩ ꯁꯣꯏꯈ꯭ꯔꯦ" ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯐꯠ ꯐꯠ ꯀꯟꯊꯣꯛꯄꯗꯨ ꯌꯥꯎꯔꯛꯏ꯫ ꯊꯥꯁꯅꯥꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯈꯨꯠ ꯏꯟꯊꯣꯛꯇꯨꯅ "ꯌꯥꯔꯦ" ꯌꯥꯏꯈꯣꯝꯕꯤꯅ "ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯐꯤ ꯑꯃ ꯍꯣꯡꯕꯅ ꯐꯒꯗ꯭ꯔꯥ?" "ꯌꯥꯔꯦ ꯍꯥꯏꯕ!" ꯂꯝꯉꯥꯟꯕ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯌꯥꯏꯈꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯌꯥꯔꯦ, ꯃꯇꯨꯡ ꯊꯕꯛ ꯇꯧꯕꯗꯗꯤꯅꯦ ꯐꯖꯅ ꯌꯦꯡꯉꯒ ꯇꯧ꯫ ꯅꯪꯒꯤ ꯇꯧꯅꯤꯡꯒꯨꯝ ꯇꯧꯅꯤꯡꯗꯒꯨꯝ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯇꯧꯔꯣꯏ ꯀꯣꯛ ꯍꯥꯏꯗꯣ, ꯃꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯉꯥꯡꯒꯗꯕ ꯅꯠꯇꯦ" ꯍꯥꯏꯔꯒ ꯊꯥꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯊꯥꯁꯅꯥ, ꯏꯆꯦꯒꯤ ꯀꯥꯗ ꯆꯪꯉꯣ, ꯑꯗꯨꯒ ꯗ꯭ꯔꯦꯁꯇꯣ ꯑꯃꯨꯛ ꯍꯣꯡꯂꯨꯔꯣ" ꯍꯥꯏꯔꯝꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯥꯁꯅꯥꯁꯨ ꯌꯥꯏꯈꯣꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯂꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯌꯥꯏꯈꯣꯝꯕꯤ ꯑꯃꯗꯁꯨ ꯃꯥꯅ ꯁꯨꯝ ꯑꯔꯥꯟꯕ ꯇꯥꯔꯛꯄꯗꯨꯗꯗꯤ ꯀꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯂꯤꯛꯂꯤ ꯃꯆꯦꯠꯁꯤꯡꯗꯨ ꯈꯨꯟꯖꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯣ ꯉꯥꯟꯕ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯌꯨꯝꯗ ꯄꯨꯝꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 11:30 ꯇꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗꯒꯤ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯝꯗꯦ, ꯍꯥꯡꯗꯨꯅ ꯑꯁꯨꯝ ꯊꯝꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ, ꯑꯗꯨꯁꯨ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯗꯨꯃꯗꯤ ꯃꯨꯁꯤ ꯃꯨꯁꯤ ꯀꯦꯟꯗꯜ ꯑꯃ ꯊꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯌꯥꯏꯈꯣꯝꯕꯤꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕꯗꯨ ꯎꯔꯦ꯫ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯌꯥꯏꯈꯣꯝꯕꯤꯕꯨ ꯂꯣꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯝꯉꯥꯟꯕ ꯃꯤꯍꯨꯜꯁꯨ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯛꯏ꯫ ꯃꯁꯥꯒꯤ ꯊꯃꯣꯏ ꯃꯄꯥꯗ ꯃꯈꯨꯠ ꯊꯝꯗꯨꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯀꯩꯅꯣꯅꯦ ꯁꯤꯕꯣ? ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩ ꯇꯥꯐꯝ ꯈꯪꯗ꯭ꯔꯤꯁꯤꯕꯣ? ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯦꯛ ꯌꯦꯡꯂꯨꯕꯒ ꯑꯩꯅ ꯈꯪꯗꯦ ꯑꯩꯁꯦ ꯀꯔꯤꯅꯣ ꯑꯩꯁꯤꯕꯣ? ꯈꯪꯗꯦꯗ ꯑꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯀꯨꯟꯖꯣ, ꯂꯩꯂꯥꯅꯤ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏꯁꯨ ꯍꯜꯂꯛꯈ꯭ꯔꯦ꯫ ꯊꯥ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯟꯈꯤꯕ ꯃꯇꯝ ꯈꯔꯁꯤꯗ ꯉꯥꯟꯕꯁꯨ ꯍꯥꯟꯅꯗꯒꯤ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯥꯛꯄ ꯎꯕ ꯐꯪꯏ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯌꯨꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯝꯕ ꯃꯍꯥꯛ ꯌꯨ ꯃꯁꯛ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯌꯥꯏꯈꯣꯝꯕꯤꯅ ꯅꯤꯁꯥꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯌꯥꯏꯈꯣꯝꯕꯤꯕꯨ ꯎꯍꯧꯗ꯭ꯔꯕꯗꯤ ꯃꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯨ ꯆꯞ ꯆꯥꯅ ꯈꯪꯖꯕ ꯉꯝꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯀꯥꯏꯕ ꯌꯥꯗꯕ ꯔꯨꯇꯤꯟ ꯑꯃ ꯍꯥꯏꯔꯒꯗꯤ ꯌꯥꯏꯈꯣꯝꯕꯤꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯍꯧꯕ ꯑꯁꯤꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯣꯏꯔꯥꯡꯗ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯌꯥꯎꯅꯕ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒ ꯂꯩꯂꯥꯅꯤꯒꯕꯨ ꯉꯥꯟꯕꯅ ꯊꯤꯟꯕ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯨꯟꯖꯣꯅ ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏꯙꯨꯛ ꯊꯥꯟꯅꯕ ꯌꯥꯏꯈꯣꯝꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯃꯤꯠꯃꯥꯡꯗ ꯊꯥꯁꯅꯥꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯏꯉꯛ ꯉꯛꯅ ꯌꯥꯏꯈꯣꯝꯕꯤꯅ ꯌꯦꯡꯂꯛꯏ꯫ "ꯃꯤ ꯑꯝꯇ ꯂꯩꯇꯦ ꯅꯪꯅ ꯎꯅꯒꯗꯕ." "ꯑꯩꯁꯨ ꯈꯪꯏ, ꯏꯃꯥ ꯏꯆꯦꯅ ꯂꯨꯍꯣꯡꯕ ꯆꯠꯈꯤ, ꯉꯥꯟꯕꯅ ꯃꯈꯣꯏꯕꯨ ꯊꯤꯟꯈꯤ, ꯑꯗꯨꯒ ꯕꯕꯥꯅ ꯊꯕꯛ ꯃꯐꯝꯗ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ." ꯌꯥꯏꯈꯣꯝꯕꯤ ꯋꯥ ꯉꯥꯡꯗꯦ꯫ ꯊꯥꯁꯅꯥꯒꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤꯅꯣꯗꯤ ꯈꯜꯂꯤ꯫ ꯊꯥꯁꯅꯥ ꯑꯃꯨꯛꯁꯨ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯣ." ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯏꯈꯣꯝꯕꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯁꯅꯥ ꯑꯃꯨꯛꯁꯨ, "ꯅꯪ ꯂꯩꯕꯅ ꯉꯥꯟꯕꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯟꯕ ꯉꯝꯗꯕꯅꯤ. ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯏꯃꯥꯒꯤ ꯋꯥꯍꯩꯅ ꯀꯟꯈꯤꯕꯅꯤ ꯅꯪꯕꯨ. ꯃꯥꯅ ꯆꯠꯂꯣ ꯍꯥꯏꯕ ꯉꯝꯗꯕꯅꯤ. ꯅꯪ ꯅꯁꯥꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ." "ꯅꯪꯕꯨ ꯗꯗꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ?" "ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯗꯗꯥ,
ꯗꯗꯥ ꯍꯥꯏꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯔꯒ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯌꯥꯏꯈꯣꯝꯕꯤ ꯃꯅꯤꯡ ꯍꯜꯂꯤ ꯊꯥꯁꯅꯥꯒꯤ ꯃꯑꯣꯡꯁꯤ ꯉꯁꯤꯗꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯃꯇꯨꯡ ꯃꯅꯥꯎ ꯗꯗꯥ ꯍꯥꯏꯕ ꯃꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯄꯗ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯩꯅ ꯄꯜꯂꯕꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯤꯒꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯗꯕꯨ ꯂꯩꯁꯥꯕꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯕꯨ ꯀꯩꯅꯣ ꯅꯈꯣꯏꯒꯨꯝꯕꯤ ꯀꯌꯥ ꯂꯩꯕꯁꯤꯅꯅꯦ ꯉꯁꯤ ꯁꯃꯥꯖ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯇꯕꯒꯨꯝ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯤꯌꯥꯝꯒꯤ ꯑꯊꯤꯕ ꯃꯤꯠꯌꯦꯡ ꯈꯥꯡꯗꯨꯅ ꯍꯤꯡꯂꯤꯕꯁꯦ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯆꯤꯡꯊꯕ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯍꯥꯠꯄ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯍꯟꯕ ꯃꯁꯤꯗ ꯅꯈꯣꯏꯅ ꯄꯦꯜꯂꯤꯕ ꯍꯔꯥꯎꯔꯤꯕꯁꯦ ꯀꯔꯤꯗꯅꯣ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯆꯤꯟꯒꯁꯦ ꯌꯥꯝ ꯀꯜꯂꯦ ꯅꯪ ꯀꯌꯥꯝ ꯐꯥꯎꯃꯤꯅꯣ ꯅꯪ ꯀꯌꯥꯝ ꯐꯥꯎꯃꯤꯅꯣ ꯅꯪ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕꯤꯕꯨ ꯏꯜꯂꯛꯄꯗ ꯌꯥꯏꯈꯣꯝꯕꯤ ꯃꯅꯤꯡꯒꯤ ꯋꯥꯜꯗ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯎꯕꯥꯛ ꯑꯗꯨꯗ ꯊꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯌꯣꯠꯄꯤ ꯈꯔꯗꯨꯅ ꯃꯅꯪꯒꯟꯗꯣ ꯈꯪꯌꯨ ꯌꯨꯁꯤꯟꯈꯤ ꯑꯃꯨꯛꯁꯨ ꯊꯥꯁꯅꯥꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯕꯗ ꯌꯣꯠꯄꯤ ꯑꯗꯨꯅ ꯈꯦꯠꯇꯨꯅ ꯁꯣꯛꯂꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯏꯈꯣꯝꯕꯤ ꯊꯥꯁꯅꯥꯕꯨ ꯈꯪꯏꯟ ꯏꯟꯊꯣꯔꯛꯄꯗ ꯊꯥꯁꯅꯥ ꯂꯣꯡꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯗꯅ ꯍꯥꯏꯒꯗ꯭ꯔꯥ ꯉꯥꯟꯕꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯊꯥꯁꯅꯥꯅ ꯇꯨꯁꯤꯟꯈꯤꯕꯗꯨ ꯎꯔꯤ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯉꯥꯟꯕ ꯀꯨꯝꯂꯛꯂꯤ ꯑꯗꯨꯒ ꯌꯥꯏꯈꯣꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯊꯥꯁꯅꯥꯕꯨ ꯆꯤꯡꯈꯠꯄꯤ ꯊꯥꯁꯅꯥꯁꯨ ꯂꯣꯟꯅ ꯄꯦꯟꯖꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯈꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯀꯩꯗꯧꯅꯔꯦ ꯑꯃꯨꯛ ꯉꯥꯟꯕꯅꯗꯤ ꯆꯝꯅ ꯍꯪꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯏꯈꯣꯝꯕꯤꯅꯗꯤ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯍꯥꯟꯅꯒꯨꯝ ꯊꯥꯁꯅꯥꯒꯤ ꯃꯤꯆꯪꯗ ꯃꯥꯕꯨ ꯉꯥꯡꯂꯛꯂꯤꯕꯅꯤ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯄꯦꯟꯗꯨꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯉꯥꯟꯕ ꯆꯪꯈ꯭ꯔꯤꯕ ꯌꯥꯏꯈꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯉꯥꯟꯕꯅ ꯁꯨꯝ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯊꯥꯁꯅꯥꯅ ꯁꯥꯎꯅꯤꯡꯗꯨꯅ ꯀꯧꯔꯛꯏ ꯉꯥꯟꯕ ꯋꯥꯗꯤ ꯉꯥꯡꯗ ꯌꯦꯡꯂꯛꯏ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯁꯦ ꯁꯥꯎꯔꯅꯣ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯈꯟꯕꯅꯦ ꯌꯥꯒꯗ꯭ꯔꯥ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ ꯊꯥꯁꯅꯥ ꯏꯀꯥꯏꯅ ꯃꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯉꯥꯟꯕ ꯉꯛꯅ ꯊꯥꯁꯅꯥꯕꯨ ꯌꯦꯡꯂꯛꯏ ꯊꯥꯁꯅꯥ ꯃꯈꯥ ꯇꯥꯔꯛꯏ ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯄ ꯑꯗꯨꯕꯨ ꯍꯥꯏꯖꯕꯗꯤ ꯉꯝꯈꯤꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯋꯥꯗꯣ ꯊꯠꯈ꯭ꯔꯦ ꯉꯥꯟꯕꯅ ꯑꯩ ꯂꯨꯍꯣꯡꯉꯦ ꯊꯥꯁꯅꯥ ꯑꯩ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯉꯥꯟꯕ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯏꯃꯥ ꯕꯕꯥꯒꯤ ꯋꯥ ꯍꯤꯛꯇꯣꯛꯄ ꯉꯝꯈꯤꯗꯕꯒꯤ ꯂꯨꯍꯣꯡꯕꯁꯦ ꯅꯪꯅ ꯌꯥꯈꯤꯕꯅꯦ ꯑꯗꯨꯒ ꯅꯪ ꯑꯩꯗꯤ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅ ꯇꯤꯟꯅꯗꯨꯅ ꯂꯥꯛꯑꯕꯅꯦ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯉꯦ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯌꯦ 이반이 루홍라스 nganba kot merias tawraseba tinaba khudingna nusinani leitabane aina nongonda thamliba marup oibagi marisidagi ahenba mariga asa thamgon hoi luhongba se matamduda aina pamkhide yakhide adubu hojikti ai mabu nusire aduna nangi aran wakhalda puduna chatkro nganba kaino nang haidubo nate ngahan makai nangna ai loinari base phagiro ai sibu kayoina khange nangna adu karisu natbi lamja sana nupi amagi dama nangna ibu miraiba nangna ibu nukside hairabadi karigi asukui matamse nang ai matam halibano nganba thasna bu meeting hutna yengladuna aina nanga loina khiba matamda ai bu nawanda kariyaran masaja jatkiba yawbo midyen lana nangbu yengkiba yawbra mistasna nangna hairiba wahai aduna ni aina hanglibase aduga amana nangna lamja sarani hairibido nganba haibadi lamnganba aigidi nupi ni thawaini hakchang ni pungdamang ai ama leinarina nanggumbi amana ai nupi bu kari sulaitana ngangba yabra aigi mang leptuna ngangbadi nang natik sulaite nang ngangbagi ngasina last warning ni matung amu mabu hunduna aigi mit mangda nganglabadi nang aibu phatte haigan yar nang thoki bayarani matang aduda thasna gi wa hainingai leitre upai leita sauningna yenglamnaga thokri karigumba mana wa makha tarurabadi sawba tubanganwana khujawrakpa phawa yaribani aduna chatkribani lamnganba leptuna adum lei aduga machil tamna lengaktuna lona sonje aina nga handagi thiriba nangbu kanano haiba wahang asigi pakhum ngasidi phangle mani
ꯅꯪ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ, ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯒꯤ ꯊꯣꯏ, ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ꯫ ꯑꯗꯨꯒ ꯒꯦꯠ ꯂꯣꯜꯂꯝꯗꯨꯅ ꯃꯥꯁꯨ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯌꯥꯏꯈꯣꯝꯕꯤꯗꯤ ꯆꯥꯛꯈꯨꯝꯗ ꯂꯩꯈꯤꯕꯅ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯆꯪꯂꯨꯗ꯭ꯔꯦ꯫ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯀꯥꯗ ꯁꯨꯝ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯣ ꯂꯣꯏꯈ꯭ꯔꯦ꯫ ꯉꯔꯥꯡ ꯂꯦꯝꯕꯤꯒ ꯂꯩꯂꯥꯅꯤꯒꯁꯨ ꯊꯦꯡꯅ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯀꯨꯟꯖꯣꯅ ꯂꯧꯔꯨꯗꯨꯅ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯂꯝꯉꯥꯟꯕꯁꯨ ꯌꯥꯏꯈꯣꯝꯕꯤ ꯁꯣꯛꯈꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯨꯟꯖꯣꯅ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥ ꯑꯗꯨꯗ ꯏ ꯗ꯭ꯔꯣꯞ ꯗ꯭ꯔꯣꯞ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ, ꯏ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯋꯥꯜꯗ ꯉꯥꯔꯤꯕ ꯎꯄꯥ ꯑꯗꯨꯗ ꯊꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯌꯣꯠꯄꯤꯗꯨꯗ ꯇꯩꯔꯤꯕ ꯏ ꯑꯗꯨ ꯎꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯄꯥꯈꯠꯇꯨꯅ ꯏꯃꯨꯡꯒꯤ ꯃꯤ ꯇꯥꯅꯕ ꯀꯧꯔꯛꯏ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯄꯥꯅ ꯂꯥꯛꯇꯨꯅ ꯀꯧꯔꯛꯄꯗꯨꯗ ꯃꯍꯩ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ, ꯑꯌꯨꯛꯁꯤꯗ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯗꯧꯅ ꯃꯄꯥꯅ ꯑꯣꯏꯅ ꯈꯣꯡꯂꯤꯕꯁꯤꯕꯣ? ꯍꯣꯏ, ꯈꯣꯡꯅꯕ ꯀ꯭ꯋꯥꯛꯇꯣ ꯄꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯍꯣꯠꯅꯕꯅꯤ꯫ ꯕꯕꯥ, ꯀꯩꯗꯧꯔꯒꯦ? ꯂꯦꯝꯕꯤꯁꯨ ꯍꯪꯉꯛꯏ꯫ ꯌꯥꯏꯈꯣꯝꯕꯤꯁꯨ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯅꯠꯇꯦ, ꯁꯤꯗꯒꯤ ꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯅꯦ? ꯉꯔꯥꯡ ꯏꯄꯥꯗꯤ ꯊꯦꯡꯗꯣꯛꯈꯤꯗꯅ ꯀꯥꯎꯔꯝꯂꯦ꯫ ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯀꯔꯤꯁꯨ ꯇꯧꯍꯧꯗꯕꯅꯤ꯫ ꯁꯥ ꯑꯃ ꯀꯩ ꯑꯃꯒꯤ ꯏꯅꯦ ꯍꯥꯏꯔꯕꯁꯨ ꯋꯥꯡꯂꯤꯕꯅꯤ ꯌꯣꯠꯄꯤꯁꯤꯅ ꯊꯤꯟꯗꯣꯛꯂꯤꯕꯁꯦ꯫ ꯑꯗꯨꯒ ꯊꯤꯟꯅꯕ ꯁꯥꯁꯨ ꯂꯩꯇꯦ, ꯏꯁꯨ ꯌꯥꯝꯅ ꯇꯥꯔꯤ ꯁꯨꯃꯥ ꯑꯁꯤꯗ꯫ ꯍꯥꯏꯔꯛꯄꯗꯨꯗ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯃꯈꯣꯏꯁꯨ꯫ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯒ ꯀꯅꯥꯁꯨ ꯎꯔꯨꯗꯕꯅꯤ ꯉꯔꯥꯡꯗꯣ꯫ ꯉꯥꯟꯕꯁꯨ ꯌꯣꯠꯄꯤꯗꯨꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡꯁꯤꯜꯂꯛꯄꯒꯨꯝ ꯌꯥꯏꯈꯣꯝꯕꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯈꯣꯝꯕꯤꯁꯨ ꯃꯃꯥꯏ ꯅꯣꯟꯊꯈꯤ ꯉꯥꯟꯕꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ꯫ ꯃꯃꯥ ꯂꯩꯂꯥꯅꯤꯅ, ꯍꯣꯏꯅꯦ, ꯀꯔꯤꯅꯣ ꯃꯁꯤꯕꯣ? ꯂꯦꯝꯕꯤ ꯃꯄ꯭ꯋꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯎꯏ꯫ ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯏꯈꯣꯝꯕꯤ ꯑꯗꯨ ꯌꯦꯡꯉꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯍꯪꯂꯛꯏ꯫ ꯂꯦꯝꯕꯤꯅ, ꯚꯦꯃꯥ, ꯁꯦꯡꯅ ꯈꯨꯝꯃꯨ, ꯉꯔꯥꯡ ꯀꯩ ꯊꯣꯛꯈꯤ? ꯃꯌꯥꯝꯗꯨ ꯂꯦꯝꯕꯤꯒ ꯌꯥꯏꯈꯣꯝꯕꯤꯒꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯂꯩꯂꯥꯅꯤꯁꯨ ꯄꯥꯈꯠꯅ ꯆꯪꯂꯛꯇꯨꯅ ꯃꯃꯧꯗ ꯃꯤꯄꯥꯏꯅ ꯌꯦꯡꯖꯩ꯫ ꯚꯦꯃꯥ, ꯀꯩꯅꯣ, ꯅꯪꯕꯨ ꯁꯣꯛꯄ꯭ꯔꯣ? ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯉꯥꯟꯕꯁꯨ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯁꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯣꯛꯄ ꯃꯐꯝ ꯊꯤꯔꯤꯕꯅꯤ ꯃꯥꯒꯤꯗꯣ꯫ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯐꯨꯔꯤꯠ ꯃꯆꯤꯗ ꯇꯩꯔꯤꯕ ꯏꯗꯨ ꯎꯔꯛꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯐꯨꯔꯤꯠ ꯃꯆꯤꯗꯨꯗ ꯄꯥꯏꯗꯨꯅ, ꯁꯤ ꯀꯩꯅꯣ? ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄꯗꯨꯗ ꯌꯥꯏꯈꯣꯝꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯍꯟꯗꯣꯛꯀꯦ ꯇꯧꯕꯗ ꯃꯄꯥꯝꯕꯣꯝ ꯐꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯤꯡ ꯂꯩꯊꯣꯛꯍꯟꯗꯨꯅ ꯅꯪꯒꯟ ꯃꯄꯥꯒꯤ ꯐꯤꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯑꯁꯣꯛꯄ ꯃꯄꯥ ꯑꯗꯨꯗ ꯏ ꯇꯩꯕꯗꯨ ꯎꯔꯦ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯚꯥꯞ ꯑꯣꯏꯗ ꯌꯥꯏꯈꯣꯝꯕꯤꯒꯤ ꯐꯨꯔꯤꯠ ꯃꯆꯤꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯥꯏꯒꯠꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕꯤ ꯏꯍꯩ ꯍꯩꯅꯗꯅ ꯃꯁꯥ ꯂꯦꯡꯉꯤ꯫ ꯎꯔꯦ ꯃꯈꯣꯏꯁꯨ ꯁꯣꯛꯂꯤꯕꯗꯨ꯫ ꯈꯔ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯌꯣꯠꯄꯤꯗꯣ, ꯑꯆꯧꯕꯅꯤ꯫ ꯑꯗꯨꯒ ꯍꯤꯗꯥꯛꯁꯨ ꯊꯥꯈꯤꯗꯕꯒꯅ ꯏꯗꯨꯁꯨ ꯀꯪꯁꯤꯟꯗꯨꯅ ꯅꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯚꯦꯃꯥ, ꯁꯦ ꯈꯨꯝꯃꯨ, ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯏꯃꯥꯗ ꯂꯣꯠꯀꯅꯨꯁꯦ, ꯈꯨꯝꯃꯨ꯫ ꯚꯦꯃꯥ, ꯁꯤ ꯀꯅꯥꯅ ꯇꯧꯔꯤꯅꯣ? ꯕꯨꯡꯉꯣꯅꯔꯥ? ꯏꯅꯝꯃꯗ ꯍꯥꯏꯌꯨꯁꯦ, ꯀꯤꯒꯅꯨ꯫ ꯌꯥꯏꯈꯣꯝꯕꯤ ꯉꯥꯟꯕꯗ ꯐꯂꯞ ꯌꯦꯡꯂꯒ, ꯅꯠꯇꯤꯌꯦ ꯏꯃꯥ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯍꯪꯕꯗꯒꯤ ꯑꯔꯣꯏꯕꯗ ꯍꯥꯏꯗꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯁꯅꯥꯅ ꯉꯥꯟꯕꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯍꯥꯏꯗ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯁꯥꯎꯅꯕꯗ ꯂꯣꯏꯔꯦ꯫ ꯉꯥꯟꯕꯁꯨ ꯄꯦꯟꯈꯤꯗ꯭ꯔꯦ꯫ ꯃꯍꯥ ꯑꯃ ꯂꯩꯅ ꯌꯥꯏꯈꯣꯝꯕꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯍꯜꯂꯝꯕ ꯍꯥꯏꯕ ꯑꯁꯤꯗ꯫ ꯑꯗꯨꯒ ꯃꯁꯥꯅ ꯃꯁꯥꯗꯁꯨ ꯍꯦꯟꯅ ꯋꯥꯔꯧꯖꯔꯤ꯫ ꯀꯔꯤꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯂꯨꯗꯕꯅꯣ ꯍꯥꯏꯅ꯫ ꯗꯣꯛꯇꯔꯗ ꯌꯦꯡꯍꯟꯗꯨꯅ ꯁ꯭ꯇꯤꯆ ꯃꯆꯥ ꯑꯃ ꯇꯧꯔꯦ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯄꯣꯊꯥꯍꯟꯗꯨꯅ ꯊꯝꯂꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯩꯂꯥꯅꯤꯒ ꯂꯦꯝꯕꯤꯒꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯦ꯫ ꯉꯥꯟꯕ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯏꯈꯣꯝꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯇꯞꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯒ ꯇꯞꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕꯤ ꯌꯦꯡꯂꯛꯏ꯫ ꯉꯥꯟꯕꯁꯨ ꯑꯃꯨꯛ, ꯑꯩꯅ ꯌꯦꯡꯁꯤꯟꯂꯨꯗꯕꯅ ꯁꯣꯏꯕꯅꯤ꯫ ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ꯫ ꯂꯥꯟꯗꯦꯗ, ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ꯫ ꯉꯥꯟꯕ ꯌꯥꯏꯈꯣꯝꯕꯤꯕꯨ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯈꯣꯝꯕꯤ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯨꯕꯅ ꯑꯩꯅ ꯁꯣꯏꯕ ꯑꯣꯏꯔꯕꯅꯤ꯫ ꯑꯩ ꯑꯅꯝ ꯀꯟꯕꯤꯁꯨ ꯑꯣꯏꯔꯔꯣꯏꯁꯨ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯅꯝ ꯀꯟꯗ꯭ꯔꯦ꯫ ꯑꯅꯝ ꯀꯟꯗꯨꯅ ꯂꯩꯕꯁꯨ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅ
ꯑꯩꯁꯨ ꯋꯥꯔꯦ ꯏꯁꯥ ꯄꯨꯝꯕ ꯆꯣꯛꯊꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯅꯣꯛꯅꯤꯡꯅ ꯅꯣꯛꯄꯗꯤ ꯅꯠꯇꯦ ꯈꯪꯉꯤ ꯉꯥꯟꯕꯁꯨ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯤ ꯍꯟꯗꯛꯁꯦ ꯑꯩ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯅꯅꯥꯛꯇ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯔꯣꯏꯁꯨ ꯈꯜꯂꯤ ꯑꯩꯒꯤ ꯃꯔꯝꯅ ꯅꯪꯅ ꯊꯃꯣꯏ ꯀꯥꯏꯕꯁꯨ ꯑꯩꯅ ꯌꯦꯡꯕ ꯉꯝꯗꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯅꯪꯕꯨ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯐꯪꯖꯕꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯤ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯟꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯏꯈꯣꯝꯕꯤꯕꯨ ꯃꯊꯥꯗ ꯆꯪꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ ꯇꯧꯔꯛꯂꯤꯕꯗꯨ ꯎꯕꯗ ꯏꯉꯪ ꯉꯪꯅ ꯏꯟꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ ꯉꯥꯟꯕ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯤ ꯇꯥꯗꯅ ꯃꯤꯒꯤ ꯆꯤꯝꯕꯥꯜꯒꯤ ꯋꯥꯍꯩ ꯈꯔꯗ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯎꯔꯝꯗ ꯆꯠꯈꯤꯕ ꯑꯩꯅ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ ꯌꯥꯏꯈꯣꯝꯕꯤ ꯁꯨꯝꯕꯅ ꯇꯥꯔꯛꯏ ꯉꯥꯟꯕꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯆꯨꯝꯃꯤ ꯑꯩ ꯃꯇꯝꯗꯨꯗ ꯅꯪꯕꯨ ꯇꯥꯊꯤꯈꯤ ꯅꯨꯡꯁꯤꯈꯤꯗꯦ ꯄꯥꯝꯈꯤꯗꯦ ꯍꯩꯅꯈꯤꯗꯦ ꯇꯨꯀꯠꯆꯕ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤꯅꯤ ꯍꯪꯒꯠꯇꯨꯅ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯁꯤꯃꯗꯤ ꯇꯥꯕꯤꯔꯝꯈꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯣꯏ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯐꯝꯁꯨ ꯑꯔꯣꯠꯄ ꯂꯩꯇꯅ ꯍꯥꯏꯔꯛꯏ ꯆꯨꯝꯕꯥꯜ ꯊꯣꯡꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯆꯕꯅ ꯌꯥꯏꯈꯣꯝꯕꯤꯁꯨ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯪꯂꯛꯏ ꯊꯥꯁꯅꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯕꯥꯅꯤꯒꯤ ꯃꯔꯤꯗ ꯁꯝꯕꯜ ꯑꯣꯏꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯊꯥꯁꯅꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯣꯏ ꯃꯥ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒ ꯇꯤꯜꯂꯣꯏꯅꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯝꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯤꯔꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯑꯣꯏꯈꯣ ꯅꯪ ꯑꯩꯒꯤ ꯑꯅꯝ ꯀꯟꯕꯤꯗꯣ ꯑꯁꯨꯝ ꯑꯣꯏꯈꯣ ꯑꯩꯕꯨ ꯅꯨꯡꯁꯤꯌꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯨ ꯇꯧꯒꯅꯨ ꯑꯗꯨꯒ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯍꯜꯂꯣꯏ ꯃꯥꯅꯤ ꯅꯪ ꯁꯝꯕꯜꯅꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯁꯝꯕꯜꯅꯤ ꯅꯪꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯒꯤ ꯁꯝꯕꯜꯗꯣ ꯅꯠꯇꯦ ꯌꯥꯏꯈꯣꯝꯕꯤ ꯉꯥꯟꯕꯗ ꯃꯄꯤ ꯏꯔꯥ ꯊꯥꯡꯅ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯟꯕꯁꯨ ꯀꯞꯅꯤꯡꯕ ꯈꯥꯡꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯥꯏꯈꯣꯝꯕꯤꯕꯨ ꯌꯦꯡꯉꯤ ꯌꯥꯏꯈꯣꯝꯕꯤ ꯇꯞꯅ ꯅꯗꯥ ꯀꯞꯂꯤ ꯀꯞꯂꯤ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯛ ꯇꯧꯅ ꯀꯧꯔꯛꯄꯅꯤ ꯉꯥꯟꯕꯁꯨ ꯄꯦꯟꯖꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯃꯤꯅꯣꯛ ꯑꯃꯇꯪ ꯅꯣꯛꯆꯩ ꯑꯗꯨꯒ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯁꯨꯝꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯌꯥꯏꯈꯣꯝꯕꯤꯕꯨ ꯉꯥꯟꯕꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯛꯂꯤ ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗ ꯍꯧꯖꯤꯟꯈꯤꯕꯗ ꯊꯥ 6-7 ꯃꯨꯛꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯉꯥꯟꯕ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕꯤ ꯃꯀꯦ ꯁꯦꯝꯂꯤ ꯄꯥꯔꯇꯤ ꯑꯃ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯐꯝꯗꯨꯅ ꯃꯁꯝ ꯍꯥꯜꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯃꯅꯤꯡꯗꯨꯗ ꯂꯦꯞꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯤꯕ ꯁꯝꯆꯦꯠꯇꯨ ꯇꯥꯕ ꯍꯦꯛꯇ ꯃꯨꯟꯈꯤ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯃꯁꯝꯗꯨ ꯍꯥꯠꯄꯤꯈꯤ ꯇꯞꯂꯤ ꯇꯞꯂꯤ ꯋꯥꯍꯩ ꯈꯔꯁꯨ ꯍꯥꯏꯔꯛꯏ ꯊꯣꯏ ꯁꯝꯁꯦ ꯀꯛꯈꯤꯅꯨꯀꯣ ꯁꯨꯝ ꯊꯝꯃꯣꯕ ꯀꯩꯒꯤꯅꯣ ꯄꯥꯝꯃꯨꯕ ꯅꯪꯒꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯗꯤ ꯂꯣꯏ ꯄꯥꯝꯃꯨꯏ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯌꯥꯏꯈꯣꯝꯕꯤ ꯅꯣꯛꯆꯩ ꯉꯥꯟꯕ ꯑꯃꯨꯛꯁꯨ ꯈꯜꯂꯤꯕꯅꯤ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯀꯩ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ ꯑꯩꯒ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯊꯥꯁꯅꯥꯒ ꯂꯨꯍꯣꯡꯂꯝꯅꯤ ꯃꯁꯝ ꯍꯥꯠꯄꯤꯔꯝꯕ ꯅꯨꯄꯥꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯄꯤꯁꯨꯝ ꯁꯨꯛꯅ ꯌꯦꯡꯂꯛꯏ ꯐꯥꯒꯤ ꯇꯧꯕꯅꯦ ꯗꯗꯥ ꯉꯥꯟꯕꯅ ꯌꯥꯏꯈꯣꯝꯕꯤꯕꯨ ꯃꯃꯥꯏ ꯑꯣꯟꯁꯤꯜꯍꯟꯗꯨꯅ ꯐꯥꯒꯤ ꯌꯥꯝ ꯍꯩꯕ꯭ꯔꯣ ꯅꯪ ꯍꯥꯏꯔꯒ ꯃꯅꯥ ꯇꯞꯅ ꯂꯩꯔꯛꯏ ꯑయ్ꯌꯣ ꯅꯥꯏꯌꯦ ꯌꯨꯊꯛꯄ ꯑꯌꯥ ꯌꯨꯊꯛꯄꯒ ꯍꯥꯏꯅꯦ ꯃꯁꯦ ꯑꯁꯦ ꯌꯥꯏꯈꯣꯝꯕꯤꯁꯨ ꯅꯣꯛꯏ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯩ ꯃꯄꯥꯟꯗꯒꯤ ꯂꯦꯝꯕꯤꯅ ꯍꯣꯏ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯁꯣꯝꯗꯅꯦ ꯖꯣꯁꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦꯅꯦ ꯀꯣꯜ ꯇꯧꯔꯛꯄꯗ ꯅꯪꯉꯣꯟꯗ ꯇꯧꯕꯗꯤ ꯄꯥꯏꯗꯦ ꯍꯥꯏꯅꯦ ꯍꯣꯏ ꯏꯆꯦ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯌꯥꯏꯈꯣꯝꯕꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡ ꯄꯨꯟꯅ ꯃꯈꯥꯗ ꯀꯨꯝꯃꯤꯟꯅꯔꯛꯏ ꯑꯁꯨꯝꯅ ꯄꯥꯔꯇꯤ ꯃꯐꯝ ꯌꯧꯗꯨꯅ ꯉꯥꯟꯕ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕꯤ
ꯄꯨꯟꯅ ꯄꯥꯔꯇꯤ ꯁꯤꯜꯂꯤꯕ ꯍꯣꯇꯦꯜ ꯔꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯄꯗ ꯖꯣꯁꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯒꯨꯔꯨꯕꯨ ꯉꯥꯏꯕꯗ ꯅꯅꯥꯏ ꯑꯗꯤ ꯂꯋꯥꯏ ꯁꯪꯕꯁꯦ ꯂꯣꯏꯅ ꯀꯦꯟꯈꯤꯗꯧꯔꯦ꯫ ꯉꯥꯟꯕꯅ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯎꯗꯦ꯫ ꯌꯥꯏꯈꯣꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯖꯣꯁꯅ ꯍꯥꯏꯔꯛꯏ, ꯏꯆꯜ ꯆꯪꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯌꯥꯏꯈꯣꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯪꯂꯛꯄꯗ ꯊꯥꯁꯅꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯊꯥꯁꯅꯥꯅ ꯉꯥꯟꯕꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯛꯄꯗꯨ ꯌꯥꯏꯈꯣꯝꯕꯤꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ꯫ ꯉꯥꯟꯕꯅ ꯌꯥꯏꯈꯣꯝꯕꯤꯗ ꯌꯦꯡꯂꯛꯄꯗ ꯌꯥꯏꯈꯣꯝꯕꯤꯗꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯝꯖꯤꯟꯅꯒꯨꯝ ꯇꯧꯔꯦ꯫ ꯉꯥꯟꯕꯅ ꯉꯛꯅ ꯀꯩꯗꯧꯔꯦ? ꯌꯥꯏꯈꯣꯝꯕꯤ ꯈꯨꯝꯗꯦ꯫ ꯉꯥꯟꯕ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯅꯪꯕꯨ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ? ꯌꯨꯝꯗ ꯆꯠꯂꯁꯦ, ꯑꯩ ꯏꯁꯥ ꯉꯝꯗ꯭ꯔꯦ꯫ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ? ꯉꯥꯏꯈꯣꯀꯣ ꯑꯩ ꯃꯔꯨꯞꯇ ꯑꯝꯇ ꯍꯥꯏꯔꯝꯒꯦ, ꯂꯩꯔꯝꯃꯨꯀꯣ꯫ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯖꯣꯁꯇ ꯌꯥꯏꯈꯣꯝꯕꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯥꯁꯅꯥꯅ ꯆꯪꯁꯤꯟꯈꯤꯕꯗꯨ ꯎꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯉꯥꯟꯕꯗ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯈꯤꯕꯗꯨꯁꯨ ꯎꯏ꯫ ꯑꯗꯨꯗꯅ ꯍꯦꯟꯈ꯭ꯔꯦ ꯌꯥꯏꯈꯣꯝꯕꯤꯗ ꯈꯟꯕꯝꯕꯅ꯫ ꯑꯗꯨꯅ ꯉꯥꯟꯕꯕꯨ ꯉꯥꯏꯔꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯌꯥꯏꯈꯣꯝꯕꯤꯅ ꯊꯣꯛꯂꯛꯈꯤꯕꯗꯨꯗ ꯎꯕꯗꯨꯗ ꯊꯣꯛꯂꯛꯂꯦ꯫ ꯒꯥꯔꯤꯗ ꯐꯠ ꯐꯠ ꯀꯥꯈꯠꯅꯩ꯫ ꯑꯗꯨꯒ ꯊꯧꯕ ꯍꯧꯔꯛꯄꯗ ꯉꯥꯟꯕꯅ ꯌꯥꯏꯈꯣꯝꯕꯤꯗ ꯌꯦꯡꯗꯨꯅ, ꯍꯣꯁꯄꯤꯇꯥꯜ ꯍꯥꯟꯅ ꯆꯠꯂꯁꯦ, ꯌꯨꯝꯗ ꯆꯠꯁꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯟꯅ ꯌꯧꯔꯨꯕꯅ ꯐꯠꯇ꯭ꯔꯣ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦ, ꯌꯨꯝꯗ ꯆꯠꯁꯦ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯀꯩꯗꯧꯔꯒꯦ? ꯆꯤꯡꯅꯅ ꯍꯪꯂꯛꯄꯅꯤ꯫ ꯌꯥꯏꯈꯣꯝꯕꯤ ꯈꯝꯕꯟꯕꯒ ꯀꯩꯒ ꯃꯁꯥꯗꯨ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯀꯣꯛ ꯉꯥꯎꯕꯁꯨ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯗ ꯂꯩꯈ꯭ꯔꯦ꯫ ꯌꯨꯝ ꯌꯧꯔꯨꯔꯦ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯕꯗ ꯌꯥꯏꯈꯣꯝꯕꯤ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ꯫ ꯉꯥꯟꯕꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯧꯒꯠꯄꯤꯔꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯂꯩꯂꯥꯅꯤꯁꯨ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯂꯦꯝꯕꯤꯁꯨ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯉꯥꯟꯕꯁꯨ ꯄꯥꯈꯠꯆꯩ꯫ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯂꯥꯅꯤꯅ ꯌꯦꯡꯗꯨꯅ, ꯏꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯏꯅꯦꯒꯤ ꯏꯁꯨ ꯂꯥꯛꯑꯝꯗꯥꯏ ꯃꯇꯝ ꯌꯧꯔꯕꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯀꯔꯤꯕꯨꯅꯣ ꯏꯕꯦꯝꯃ, ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯜꯂꯨꯅꯦꯍꯦ꯫ ꯏꯅꯦ, ꯏꯅꯦꯒꯤ ꯏꯃꯧꯁꯦ ꯊꯥ ꯂꯦꯞꯄꯦ, ꯏꯁꯨ ꯂꯥꯛꯇꯧꯔꯦ ꯍꯥꯏꯕꯅꯤ ꯏꯅꯦ꯫ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯉꯥꯟꯕꯁꯨ ꯍꯔꯥꯎꯖꯩ꯫ ꯂꯩꯂꯥꯅꯤꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ ꯚꯦꯝꯃꯁꯦ ꯀꯥꯗ ꯄꯨꯈꯠꯄꯤꯔꯣ, ꯑꯗꯨꯒꯅꯦ ꯐꯖꯅ ꯄꯣꯊꯥꯍꯜꯂꯨ꯫ ꯂꯦꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯕꯦꯝꯃ ꯅꯪꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯣ ꯍꯥꯏꯔꯕꯗ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯊꯤꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯂꯥꯅꯤꯅ ꯃꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯑꯩ ꯅꯄꯥꯗ ꯄꯥꯎꯁꯦ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯅꯔꯁ ꯑꯗꯨꯕꯨ ꯊꯤꯟꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯂꯩꯂꯥꯅꯤꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯀꯨꯟꯖꯣꯗ ꯄꯥꯎ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯉꯥꯟꯕꯅ ꯌꯥꯏꯈꯣꯝꯕꯤꯕꯨ ꯊꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯄꯨꯈꯠꯂꯛꯏ꯫ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯊꯝꯕꯤꯔꯤ꯫ ꯌꯥꯏꯈꯣꯝꯕꯤꯅ ꯉꯁꯥꯏꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯂꯩꯕꯗꯨꯗ ꯉꯥꯟꯕ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯊꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯌꯥꯏꯈꯣꯝꯕꯤꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯉꯁꯥꯏ ꯅꯣꯛ ꯅꯣꯛꯇꯅꯒ ꯋꯥꯔꯤ ꯁꯥꯈ꯭ꯔꯤꯗꯣ ꯀꯩ ꯋꯥꯔꯤꯅꯣ? ꯀꯩꯕꯣ? ꯌꯥꯔꯦ ꯈꯪꯗꯕ ꯁꯥꯔꯅꯨ꯫ ꯅꯪꯒꯤ ꯊꯥꯁꯅꯥ ꯍꯥꯏꯕꯤꯗꯨꯅꯒ ꯅꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯅꯪꯅ ꯂꯦꯞꯇꯅꯒ ꯉꯥꯏꯔꯒ ꯋꯥꯔꯤ ꯁꯥꯈꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯎꯍꯧꯋꯦ ꯈꯪꯕ? ꯍꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯏ ꯉꯥꯟꯕ꯫ ꯌꯥꯏꯈꯣꯝꯕꯤꯗꯤ ꯁꯥꯎꯅ ꯂꯩꯔꯤ꯫ ꯉꯥꯟꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯤ, ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯑꯃ ꯂꯩꯔꯕꯁꯤꯗ ꯑꯩꯕꯨ ꯀꯅꯥ ꯑꯃꯨꯛ ꯌꯦꯡꯈꯣ ꯍꯥꯏꯕꯅꯣ? ꯍꯣ ꯉꯁꯥꯏꯒꯤꯗꯣ ꯊꯥꯁꯅꯥꯗꯣ ꯂꯨꯍꯣꯡꯗꯣꯔꯦ, ꯃꯥ ꯁꯣꯏꯈ꯭ꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯄ ꯈꯪꯉꯕ꯭ꯔꯥ? ꯑꯩꯒꯤ ꯋꯥꯗꯤ ꯇꯥꯗꯅ ꯑꯩꯕꯨ ꯁꯥꯎꯗꯣꯏꯒꯤ ꯉꯥꯡꯗꯣꯏꯒꯤ ꯉꯥꯏꯔ ꯂꯩꯔꯦ ꯅꯪꯅ꯫ ꯃꯃꯥꯡꯗ ꯑꯩꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯈꯤ ꯍꯥꯏꯕꯒꯤ ꯔꯤꯚꯦꯟꯁ ꯂꯣꯕ ꯅꯪꯒꯤꯁꯦ꯫ ꯌꯥꯏꯈꯣꯝꯕꯤ ꯑꯃꯨꯛꯇꯪ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯍꯣ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯑꯣ ꯑꯩ ꯂꯥꯟꯖꯔꯦ, ꯁꯥꯎꯔꯅꯣꯕ꯫ ꯅꯈꯣꯏ ꯅꯨꯄꯥꯁꯦ ꯊꯥꯖꯕ ꯌꯥꯕꯒ ꯅꯠꯇꯦ꯫ ꯀꯩꯗ ꯌꯥꯗ꯭ꯔꯤꯕ? ꯁꯤꯗꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯖꯅ ꯊꯦꯝꯂꯝꯒꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯣꯖꯦꯛಟ್ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯦ, ꯑꯗꯨ ꯑꯗꯥ ꯇꯧꯔꯦꯒ ꯑꯗꯥ ꯇꯧꯔꯦꯒ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯅꯤ꯫ ꯑꯗꯨꯒ ꯑꯦꯜꯕꯝ ꯀꯨꯝꯃꯤꯟꯅꯩꯒ ꯑꯦꯛꯇꯤꯡ ꯇꯧꯔꯤꯅꯤꯒ ꯇꯧꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯈ꯭ꯋꯥꯡꯗ ꯑꯃꯨꯛ ꯄꯥꯏꯅꯤ, ꯑꯃꯒꯤ ꯃꯁꯝꯗ ꯑꯃꯨꯛ ꯁꯦꯝꯕꯤꯅꯤ, ꯑꯃꯒꯤ ꯃꯈꯖꯥꯏ ꯑꯃꯨꯛ ꯅꯥꯜꯂꯨꯅꯤ, ꯑꯃꯒꯤ ꯈꯨꯗꯥꯡ ꯑꯃꯨꯛ ꯁꯣꯛꯎꯅꯤ꯫ ꯑꯗꯩꯗꯤ ꯆꯩ, ꯑꯩꯕꯨ ꯌꯥꯝ ꯑꯣꯛꯇꯕꯗꯧꯅꯒ ꯋꯥꯁꯤ ꯉꯥꯡꯉꯤꯕ ꯃꯁꯦ꯫
ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯁꯤꯛꯇꯜꯂꯤ꯫ ꯑꯌꯣ ꯅꯥꯌꯦ ꯌꯨ ꯊꯛꯄ꯫ ꯃꯥꯒꯤ ꯊꯣꯛꯄꯁꯤꯗ ꯍꯥꯏꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯅ ꯃꯁꯦ꯫ ꯌꯨ ꯊꯛꯄ ꯍꯥꯏꯕꯅꯤ ꯁꯤꯗꯕꯨ ꯀꯩ ꯑꯀꯥꯏꯕ ꯌꯥꯎꯒꯦ? ꯆꯩꯗꯤ ꯐꯖꯅ ꯅꯤꯔꯦꯍꯦ꯫ ꯑꯩꯅ ꯃꯇꯥꯡ ꯆꯥꯗꯦꯅꯅꯦ ꯐꯨꯕꯤꯗꯕꯁꯤꯗ ꯍꯥ꯫ ꯍꯧꯖꯤꯛꯇꯗ ꯌꯥꯏꯈꯣꯝꯕꯤ ꯅꯣꯛꯊꯣꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯌꯥꯏꯈꯣꯝꯕꯤꯅ ꯅꯣꯛꯄꯗꯨ ꯌꯦꯡꯖꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯅꯝ ꯀꯟꯕꯤ ꯍꯥꯏꯁꯤꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫